मैम आई मिंग रोमेश कौए आईदो अꯩꯅ ꯂꯩꯖꯔꯤꯕ ꯁꯤꯇꯤꯁꯦ ꯑꯣꯔꯦꯜ ꯔꯁꯤꯌꯥꯒꯤ ꯑꯣꯔꯦꯜ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯗꯣ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯅꯤꯡꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯅꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ मैम अना हाइबा मफमदो यौरएबको ममांगदी अना लाइबा मफमसे सिजे लिनिया कौएबको सिगी स्ट्रीट से अदुदो ममांगदी सि मफमसे हाइदि स्टार की मी का मैम थोगा अदि मोइगी एंटरटेनमेंट का मैम तौबने अदो ngasiदि क्या तौबसे उदे अदो अदुम मोइ मफमसे दु फजबने अदो कई लेगे आई सुम उलक्के मैम आदानिन तौरिसो असिजे मुनि येंगेजे ngasiꯗꯩꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯠꯁꯤꯅ ꯀꯃꯥꯏꯅ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯣ ꯃꯣꯏꯅ ꯐꯣꯇꯣ ꯑꯣꯏꯅ ꯊꯝꯕꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯅꯦ ꯃꯣꯏꯅ ꯌꯦꯡꯉꯤꯁꯦ ꯃꯌꯥꯝ ꯁꯤ ꯎꯠꯂꯛꯀꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯑꯅꯤꯃꯛ ꯑꯃꯅ ꯁꯤ ꯌꯦꯡꯉꯤꯁꯤꯅ ꯃꯅꯤ ꯀꯧꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯁꯦꯅꯥꯠ ꯁꯦ ꯌꯦꯡꯒꯦꯅꯦ ꯁꯤꯁꯤꯅꯦ ꯃꯣꯏꯒꯤ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ सिगी स्ट्रीट सिदा ओइरम्बा मोइगी मसक्तुनेबा अदो हुजिकना सुमाइनानि ओइस थाइना चै चामै मांगदा सुमाइ ओइरम्बा द मखा कई लेगे दो सुम उलके मयाम सिदा कैमरा कापनरिन तो कैमरा चौबमा लैस रुपा क्या नो पैसा थिरगा Здравствуйте. मैम सिदा तो नहीं फोटो कापते हैं फजबने सी नुंगदांगदना मै थालगना हेनदी फजदोनी अदो नुंगदांगजे नुंगदांग ताबो लैदोइरा खोइसे नत्रगना कमाय तौदोइनो खंगे फजरे खुरुमजरी पका रशियन मचा मना आइदि करी कोइदा मोइदा गुड मॉर्निंग आइदि दाशुइच काइना कोइ मोइ रशिया दा दमा हाइबदो कोइ गी ओइब लोनदा कमाय हाइदोइनो हांगपगेको अदोगी मोबानी तामिनि हिसिंगबनि सिदगी असिया हाइबा चांगमगा मोइ मनुंगी पार्क जो हाइबा कुमुजे हा anga ani jo ai sanai akoina changai do sije mamangda si mafam si park oina mai da park na leise sida mamangda kaino tawbani christmas ki kai gi mai raw ko mai tawbani mamangda ki park su leiri ba kai sana ba ko song ma lei ba ai ba chang ga yi ngak che lao 장밤제 mới dừng lại cái nón lấy mà lại thấy không
ꯃꯐꯝꯁꯦ ꯑꯣꯔꯤꯌꯣꯜ ꯑꯩꯅ ꯂꯩꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯃꯃꯤꯡ ꯑꯣꯔꯤꯌꯣꯜ ꯐꯖꯩ ꯌꯥꯝ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤꯒꯤ ꯇꯨꯔꯦꯟꯁꯦ ꯋꯤꯟꯇꯔ ꯑꯩꯈꯣꯏ ꯋꯤꯟꯇꯔ ꯂꯣꯏꯈꯤꯕꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯊꯥ ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯎꯟ ꯐꯝꯕꯗꯨꯗꯤ ꯍꯥꯏꯗꯤ ꯃꯍꯤ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯋꯤꯟꯇꯔ ꯃꯇꯝꯗ ꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯀꯩꯀꯩ ꯆꯠꯄꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯒꯤ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯀꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯦꯝ ꯁꯤꯗꯩꯁꯤ ꯆꯔꯆꯅꯦꯕ ꯁꯤꯗꯩꯅꯤ ꯃꯈꯣꯟ ꯊꯤꯜꯂꯛꯏꯁꯦ ꯅꯣꯡꯁꯨ ꯆꯨꯈꯠꯂꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯥꯔꯣꯏꯗꯣꯔꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯆꯣꯠꯁꯜꯂꯛꯑꯦ ꯅꯨꯡꯗꯥꯡꯗꯒꯗꯤ ꯁꯤꯒꯤ ꯃꯩꯒ ꯊꯥꯜꯂꯒ ꯌꯥꯝ ꯐꯖꯕꯅꯦꯕ ꯀꯦꯐꯦꯁꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯅꯣꯡ ꯊꯨꯞꯄ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯈꯥ ꯅꯝꯊꯔꯦ ꯃꯌꯥꯝ ꯃꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯇꯧꯔꯤꯁꯦ ꯑꯁ ꯏꯇꯥꯎ ꯚ꯭ꯌꯨꯁꯦ ꯐꯖꯩꯌꯦ ꯑꯇꯤꯌꯥꯁꯤꯗꯤ ꯑꯇꯤꯌꯥꯁꯤꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯑꯩ ꯂꯥꯛꯃꯤꯟꯅꯕ ꯃꯥꯏꯌꯦꯞ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯨ ꯃꯇꯥꯏꯗꯩꯁꯦ ꯃꯥ ꯃꯥꯏꯌꯦꯞ ꯃꯌꯥꯝ ꯀꯩꯅꯣꯗꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯀꯤ ꯀꯩꯀꯩ ꯂꯥꯎꯅꯕ ꯃꯌꯥꯝ ꯋꯥꯏꯕ ꯌꯥꯅꯤ ꯌꯥꯝ ꯁꯥꯟꯅꯔꯒ ꯂꯩꯔꯤꯅꯦ ꯁꯤꯁꯦ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯍꯥꯏꯗꯤ ꯃꯩꯒ ꯊꯥꯜꯂꯒ ꯃꯣꯏꯒꯤ ꯏꯁꯤꯡ ꯀꯥꯈꯠꯄꯒ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯐꯖꯩꯗ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯤꯁꯦ ꯑꯁꯤꯗꯤ ꯇꯤ ꯍꯥꯏꯗꯠꯂꯗ꯭ꯔꯣ ꯃꯥꯏꯁꯦ ꯇꯧ ꯃꯥꯏꯁꯦ ꯂꯣꯡꯊꯣꯔꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯣ ꯃꯥꯏ ꯈꯨꯍꯥꯏꯁꯦ ꯌꯥꯝ ꯊꯤ ꯀꯤꯗꯕꯤꯗ ꯍꯥꯏꯗꯠꯂꯤꯁꯤꯗꯤ ꯁꯝꯃꯔꯗꯗꯤ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯥꯀꯦꯟꯊꯥ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯎꯁꯤꯡꯁꯦ ꯃꯅꯥ ꯑꯝꯇ ꯍꯧꯗꯦꯕ ꯑꯗꯣ ꯁꯝꯃꯔꯗꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯅꯥꯁꯤꯡꯗꯣ ꯐꯖꯅ ꯍꯧꯔꯒ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯩꯗꯤ ꯉꯁꯤ ꯃꯃꯥꯡ ꯈꯣꯏ ꯂꯥꯛꯄꯗꯗꯤ ꯁꯤꯗꯤ ꯏꯁꯤꯡꯒ ꯀꯥꯞꯄꯅꯦ ꯑꯗꯣ ꯏꯁꯤꯡꯒ ꯑꯝꯇ ꯀꯥꯞꯈꯠꯂꯝꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯌꯦꯡ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯁꯝꯃꯔꯒꯤ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕ ꯑꯗꯨꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯃꯣꯏꯁꯦ ꯐꯖꯔꯦ ꯚ꯭ꯌꯨꯁꯦ ꯐꯣꯇꯣ ꯀꯥꯞꯐꯝ ꯑꯃꯁꯨ ꯁꯤꯗ ꯂꯩ
ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯔꯦꯜ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯁꯤꯇꯤꯁꯦ ꯑꯣꯔꯦꯜ ꯀꯧꯋꯦꯕ ꯔꯁꯤꯌꯥꯒꯤ ꯑꯣꯔꯦꯜ ꯀꯧꯋꯦ ꯑꯣꯔꯦꯜꯁꯦ ꯃꯣꯏꯒꯤꯗ ꯏꯒꯜꯁ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯒꯜꯁꯁꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯅꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯈꯠꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯕꯁꯟꯇ ꯂꯥꯛꯑꯕ 이모가 너무 선달라봐. 맞아요, 아티아지. 뭐야 막하더니 얘기를 들어오는 거 같은데. 가리 파자 엄청 레이리. 그리 컴퍼니로 가자. 알레. 뭐이 ngọc chân bị ngọc. 농당 다시나 좀 먹어야 돼, 뭐이나. Gym amta tawrogdo nei to nangi haijabido na hada sport kido nang tararak chendabdo mane tawraga amta sat amta sat bar ga da tak tak tok chalo sigi je ura kana ning chang khang ba khoi pabung do ning chang khwai da khoi pabung kaino do pabung ming palo ga dia roi adu ya kana roi da ma ho je se thana tharak pa ya roi pabung hek ning chang khwai da Bóng hay không? Bóng này Phát ra em à Ai phải phản lại lôi Này cần tiền đâu ra đấy. Russia đã protocol khá mong sao Mới nè Yam Masa phaba kakam na tawri Xí cái xí này nó tiền này. Akogi Maitegi pai pugi nga kani haina kaino ya da kaino thoi do Ya bây giờ gì? lumro 뭐니 루범이라. Tí luôn mẹ. 아마 저 막하기 다 빠이요 내가. 막하기 다 빠이 있냐 그래요 네 뭐니. 막하기 시시다 빠이. Không thì không thì. 시다 빠이 있냐 그래요. Ra tiền xí này mà không ra tiền xí này mà không ra. to Давай Да Мигитар 1 야. 2 3 4 Молодец Mina heligo Ya de 아이 벌써 또 이 또 지금 Ay yo sana na kunin si Carmen याद रहे याद है भाई 아이고 내가 그냥 없는 거 나와 아이고 두기 난강이네요 어린 비디오 하고 있네요 그냥 아 야द है भाई 링 아이고 이디 야 미 떡와이즈다 미 떡와이즈다 마이 뭐 요치 야매요 요치 야 40 80 के सीन है 너 아시나 가 양도 말해 Yes, good. Давай. 뭐 떡다 뭐 떡다 아시 양들 아니 아서 많이 거. 아. 야. 좋아. давай 에너지 합산 그래 아직 뭐 이게 에너지 합산 그래 아 사람 다니고 에너지 좀 나가다요 3 4 5 6 7 8 6 예. 아, 마사파 엄까 꿈 그래. 아니 손비부터 짐 사나 꿈 그래. 에이. 아, 엄마. 언니. 어후. 머리. 아이씨, 망아. 도록.
8, 9, 아이 이거 잘하고. 마흔. 따라. 아이씨. 아 이거 잘해 고민해. Mẹ ai vô channel của này chứ có mà. One, two, three, 4, 5, 6, 7, 8, 9, 10. Yeah. 진도 내가 Sang nhân nhiều. One, two, 4, 5, 6, 7, 8, 9, 10. Này. Mẹ mà 거기 나시기 타복지 수업자 또 말하면 너 농사 잘할 거면 또 카가 마미디 카가디 우리 tàu cái nào mà khá Mai cái này anh cái nó sao nào một cái anh sao nào mà sẽ hoặc là anh giao đây này tiếc tôi nhìn thôi rồi nó không chạm lên nó là tôi nhìn được thôi thì nó tôi nhìn thôi vậy tại 야, 너 이오네. 어디야? cái nó mà gì Ấy là lẽ. Ấy là. Tao chỉ mà mang đấy, khơi lại của tôi chỉ lấy rồi nè. Ấy mà mang lại của u đấy. À 지금 내 타고 기로 있다. 뭐니 타오르자. 나 지금 베라니 와간디. Mending tung ni yao đi. 지난시에 마망기가 거기나 한번 라키 베이도. 시다 하나 고이레이든. 하자면 이거 지금은. mấy kha này thì blue một số gì tàu cái gì cả đấy 아들 시기 나간다. 각할 펌나 게 너무 재미지. 시기 레임도 없네요. thì hắn không theo về 정이 안 되고 지고. ya để xong chắc phải rồi ai thì Lucky there vậy. Ai kha. Không mà lucky. Ai thấy tao kiểu tôi. 응당다 디시제. 아시도 근데 mấy 각할 거네요. ai giờ nó không có gì làm 양파잡네요. 그리고 정배아들이 뭐 이후지 까는 셈깔리 그냥 한물라 거가는 시기 스티어름 하이드를 그냥 컨데 시제 아시지 하는 레이럼다버네 뭐 아도 이 셈깔리 깐 미기는 북새도 셈깔리다 까리기는 컨데 거기도 나 거기 양미래는 거라 사드려 주고 시왕아 왜 지금 umtal리죠 임마이병 rồi thế cả kỳ gì nữa sao mà nè cũng nhiều rồi cũng tắt gì đấy nàng tao có thể nhớ mà mang hay đến là cái tay chắc rồi không được mà trang hay chơi thả thu ung cái sản này làm gì Hi, привет.
ꯈꯠꯆꯟꯅꯔꯤ ꯑꯔꯣꯏꯕꯤ ꯔꯁꯤꯌꯥꯟ ꯅꯨꯄꯤꯉꯩꯁꯦ ꯌꯥꯝ ꯈꯠꯆꯟꯅꯔꯦ ꯐꯗꯤ ꯐꯖꯩ ꯃꯐꯝꯁꯦ ꯌꯥꯝ ꯑꯉꯥꯡꯒꯤ ꯄꯥꯔꯛ ꯑꯣꯏꯅꯗꯤ ꯇꯧꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯄꯣꯊꯥꯐꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯃꯊꯪ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯅꯤꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯅꯔꯁꯤ ꯃꯌꯥꯝ